ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯪꯉꯒ ꯂꯩꯅꯦꯕ ꯍꯟꯁꯨ ꯍꯜꯂꯔꯣꯏꯗꯕ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯔꯦ ꯆꯨꯔꯨꯞꯀꯥꯁꯤꯅ ꯍꯥꯟꯅ ꯊꯛꯑꯝꯕ ꯅꯠꯇꯦ ꯆꯨꯔꯨꯞꯅ ꯃꯔꯣꯜ ꯑꯃ ꯊꯛꯀꯠꯂꯛꯏꯕ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ ꯌꯦꯡꯅꯤꯡꯗꯕꯤꯁꯦ ꯑꯃꯨꯛ ꯆꯪꯉꯦ ꯋꯥꯈꯜꯁꯤ ꯉꯥꯛꯇ ꯄꯣꯊꯥꯕ ꯐꯪꯉꯣꯏꯗꯕꯅꯤ ꯑꯃꯨꯛ ꯆꯪꯉꯒ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯉꯅꯤ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯥꯎ ꯆꯠꯈꯤꯕꯗꯒꯤꯅꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ ꯈꯨꯝꯃꯨꯅꯦ ꯑꯩ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦ ꯑꯩꯁꯨ ꯊꯤꯟꯕꯤꯌꯨ ꯂꯥꯛꯑꯣ ꯊꯔꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯃꯣꯏꯒꯤ ꯈꯥꯡꯉꯝꯗꯕ ꯃꯩꯁꯥꯛ ꯑꯃ ꯈꯥꯡꯉꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯂꯕꯅꯤ ꯑꯩꯉꯣꯟꯗ ꯑꯅꯧꯕ ꯆꯩꯅꯥ ꯄꯤꯔꯒ ꯑꯩꯕꯨ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯅꯕ ꯍꯣꯠꯅꯍꯟꯒꯅꯨ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯂꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯀꯔꯤ ꯌꯦꯠꯂꯒꯦ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯁꯤ ꯍꯥꯏꯕꯅꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯊꯝꯕꯥꯜꯗꯣ ꯅꯪꯅ ꯐꯠꯇꯕ ꯕꯗꯅꯥꯝ ꯄꯤꯁꯤꯟꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯅꯪꯅ ꯇꯥꯟꯊꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯌꯣ ꯊꯝꯕꯥꯜꯒꯤ ꯀꯔꯤ ꯃꯔꯥꯜ ꯍꯥ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣꯕ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯅꯠꯇꯅꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯗꯨꯒꯨꯝꯕ ꯇꯣꯜꯂꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯐꯠꯇꯕ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯃꯗꯨ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯡꯉꯒ ꯂꯩꯕꯗꯨꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏ ꯂꯩꯒꯣ ꯍꯥꯏꯅꯣ ꯑꯩꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯣ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯆꯤꯟꯒ ꯈꯨꯝꯃꯗꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯁꯦ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯍꯜꯂꯛꯀꯅꯣꯗꯅ ꯆꯩꯔꯣꯏ ꯆꯤꯡꯒꯟꯕꯤꯗꯧꯅꯅꯦ ꯄꯦꯠ 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 ꯉꯥꯡꯒꯅꯨ ꯌꯥꯔꯦ ꯆꯪꯒꯣ ꯆꯠꯂꯣ ꯌꯥꯔꯦ ꯆꯪꯒꯣ ꯆꯠꯂꯣ ꯆꯪꯉꯣꯗꯤ ꯆꯪꯉꯣ
chung phiral na chariba masak matong na phajariba aduga churup ka su thaki mali hojikani nupa singse othok na pamukre atuk yamna phajaba atuk yamna ningthijabi nupise kaino mana aingondaga munna munna yengai sina aina ta kalak thoi jalo kari lamdagi bu oiriba othok na phajagre ingna phajaba bado hekthoi nupi moibagi yingbada awar pamata leiti kaya da ningthijariba e changa changja leine lepre masu aigi nakta hek changbadudi ikaida na oiramganida asidi imana bokini aina ngasaidagi masak phajaidana thawai tatna yengjaroi bu nupi sidi moibani khangna bajani oh ai leiba khangadi okense aigi nakta changjalak phusi atudi ai leiba si moida khangalaro nungbu nuksiradi kanano koi noido ai hayeng mamada tapna hangake ine mi kyam la amage Ibema yam la ameda nang na thengi basina ine yada doine nang dani pasa mangja dauba sa sa mangi kaisu kaide de ine nongmagi khara khara phangminari se sidagi hena nungai ba leite Ah, ine. Mapapu yam nungai bro. nungai gara boni da sidanga akte ni unari singse Oh. adu ibungo ngasi di pasa ka pidino Ine, kaya longnage. ngasi di ne lisingam biramu ko na bani noi di chamang akte pirakani Masigi dine ine. Samnga si pai biru. noi gi di ne chamang akte di ne nong ma da su lising phana piu Ine, mathang soidana hapkese. chango kui biar ko Koida ine. Kaisu kuiroida. Patola adam. nungai jare ngasi di lupa chama phange kwam sa thogi ge Tamba. Atuk phajarabi. Tanau binangane. Asigumba phattaba lambi sidane. Nangna khong thangjilambase. As, aidine. Onthokna pamu jakre. Tamba. Aduk yamna thotna urabi nangna. Asigumba sinphamsida changi kaigino. Aidine. Asi khanbadane. As, wakhatna tade. Nangi phajabase. Onthokna pamu jakre. ngangaga leiranu ngangaga matam mangnabani pangthokadaba na thaudo adu dum pangtho adugane ngasai 10,000 pini haikibani ko Kauroida. Kaidobai kaudino.
ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯨ ꯃꯃꯥ ꯑꯩꯒꯤ ꯃꯦꯒꯤ ꯍꯧꯕꯤꯔꯕꯣ ꯍꯣꯏ ꯃꯃꯥꯅꯅꯦ ꯉꯁꯥꯏꯅ ꯁꯦꯝ ꯁꯥꯔ ꯊꯝꯃꯕꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯄꯥꯕꯨꯡ ꯂꯣꯏꯁꯤꯜꯍꯧꯔꯤꯌꯦ ꯍꯣꯏ ꯃꯃꯥ ꯂꯣꯏꯁꯟꯕꯤꯔꯒꯦꯀꯣ ꯃꯆꯥ ꯊꯣꯏꯕꯤ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯉꯁꯤꯗꯤ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯒꯦ ꯃꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯔꯥꯞꯄꯗꯣ ꯑꯗꯨꯗ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯄꯥꯁꯤꯗꯤꯕꯀꯣ ꯅꯣꯡꯃꯇꯁꯨ ꯑꯅꯛꯄ ꯃꯐꯝꯗ ꯆꯠꯇꯦ ꯋꯥꯅꯤ ꯑꯔꯥꯞꯄ ꯉꯥꯛꯇ ꯃꯥꯅ ꯈꯤꯇꯪ ꯅꯛꯄꯗ ꯆꯠꯂꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯡꯃꯇꯁꯨ ꯀꯣꯏꯔꯨ ꯌꯥꯏꯗꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯗꯨ ꯃꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯣꯡꯃꯇ ꯀꯣꯏꯕ ꯄꯨꯕꯤꯗꯦ ꯄꯨꯕꯤꯌꯣꯅ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯂꯩꯁꯤꯗꯤ ꯃꯆꯥ ꯊꯣꯏꯕꯤ ꯅꯃꯥꯅ ꯆꯥꯕꯣ ꯀꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯅꯦ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯕꯣ ꯏꯆꯥꯕꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯠꯇꯧꯔꯦ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯃꯥꯁꯨ ꯐꯖꯩ ꯃꯆꯥꯁꯨ ꯐꯖꯩ ꯃꯃꯥꯅꯁꯨ ꯍꯦꯟꯗꯦ ꯃꯆꯥꯅꯁꯨ ꯇꯥꯗꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕꯣꯅꯤ ꯅꯨꯡꯁꯤꯕꯅ ꯏꯆꯥꯗꯤ ꯃꯔꯝꯅ ꯃꯣꯛꯄꯅꯤ ꯃꯁꯛꯅ ꯐꯖꯕꯅꯤ ꯏꯆꯥꯗꯅꯤ ꯃꯃꯥꯏ ꯃꯆꯥꯁꯤꯒ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯃꯃꯥꯏ ꯃꯆꯥꯁꯤꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯣ ꯈꯪꯗꯦ ꯏꯁ ꯃꯤ ꯇꯧꯅꯗꯗꯧꯅ ꯅꯁꯛ ꯐꯖꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯔꯅꯨꯕ ꯑꯩ ꯊꯕꯛ ꯊꯦꯡꯉꯦꯕ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯤꯗꯅꯦ ꯏꯆꯥ ꯊꯣꯏꯒ ꯑꯩꯈꯣই ꯄꯨꯂꯞ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯥ ꯃꯤꯒꯤꯗꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯀꯣꯏꯕ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤꯅꯅꯦ ꯅꯣꯡꯃꯇꯁꯨ ꯀꯣꯏꯕ ꯐꯪꯗꯦ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯇꯧꯔꯗꯧꯅꯤ ꯇꯔꯨꯕꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩꯒꯤ ꯊꯕꯛꯁꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯎꯈ꯭ꯔꯨꯜꯗꯁꯨ ꯊꯕꯛ ꯑꯃ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯊꯕꯛ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯅꯅꯦ ꯊꯕꯛ 2-3 ꯄꯥꯏꯁꯦ ꯇꯤꯀꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅꯅꯦ ꯐꯦꯃꯤꯂꯤꯒ ꯀꯣꯏꯕ ꯆꯠꯄꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯕ ꯁꯪꯗ꯭ꯔꯕ ꯃꯇꯥꯡ ꯆꯥꯕꯗ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯍꯣꯏꯗ ꯁꯦ ꯍꯟꯗꯛꯇꯤꯅꯦ ꯑꯆꯤꯟꯕ ꯃꯌꯥꯝ ꯂꯩꯔꯁꯨꯅꯦ ꯃꯇꯝ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯃꯆꯥ ꯊꯣꯏꯕꯤꯒ ꯅꯪꯒꯅꯦ ꯍꯟꯗꯛꯀꯤ ꯀꯃꯤꯡ ꯁꯟꯗꯦꯁꯦ ꯁꯤꯗ ꯀꯣꯏꯕ ꯁꯣꯏꯗꯅ ꯄꯨꯔꯒꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯔꯕ ꯏꯆꯥ ꯊꯣꯏ ꯍꯣꯏ ꯃꯃꯥ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩꯗꯤ ꯊꯦꯡꯉꯅꯤꯕ ꯑꯉꯥꯡꯁꯦ ꯂꯣꯏꯁꯟꯕꯤꯔꯣ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯁ꯭ꯀꯨꯜꯗ ꯊꯥꯗꯕꯤꯔꯝꯃꯒꯦ ꯍꯣꯏ ꯇꯥꯃꯣ. ꯌꯥꯔꯦꯀꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯦ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯃꯒ ꯍꯦꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤꯗꯀꯣ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯁꯨ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯍꯜꯂꯤꯗꯀꯣ ꯑꯃꯨꯛ ꯇꯧꯔꯝꯃꯦꯅꯦꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯄꯥꯕꯨꯡ ꯅꯪ ꯀꯞꯄꯤꯔꯣ ꯃꯆꯥ ꯊꯣꯏꯕꯤ ꯄꯄꯥ ꯀꯞꯇꯤ ꯇꯔꯨꯕꯤ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯏꯇꯥꯎꯁꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔ ꯂꯩꯔꯕꯅꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯑꯩ ꯁꯤꯜꯂꯒꯦ ꯇꯧꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯏꯕꯤ ꯅꯪ ꯁꯤꯗ ꯐꯝꯃꯣꯁꯤ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯗꯅ ꯁꯛꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯏꯇꯥꯎꯕꯨ ꯑꯋꯥꯕ ꯋꯥꯈꯟꯗ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯔꯕꯣ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯔꯨꯕꯤꯅ ꯆꯠꯈꯤꯕꯗꯒꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯐꯝ ꯏꯔꯩ ꯂꯩꯇꯦ ꯏꯇꯥꯎ ꯑꯁ ꯌꯥꯔꯦꯁꯦ ꯏꯇꯥꯎ ꯑꯋꯥꯕ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯟꯗꯅ ꯂꯩꯔꯗꯤꯅꯦ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯑꯅꯦꯕ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯝꯕꯥꯜꯒꯤ ꯂꯩꯀꯣꯜꯗ ꯑꯝꯇ ꯆꯠꯂꯨꯁꯦ ꯊꯝꯕꯥꯜꯒꯤ ꯂꯩꯀꯣꯜ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯅꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯗꯅ ꯊꯝꯃꯔꯕꯅꯦ ꯑꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯏꯇꯥꯎ ꯑꯩꯅꯅꯦ ꯂꯣꯏ ꯁꯤꯟꯗꯅ ꯂꯣꯏꯔꯕꯅꯦ ꯑꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯅꯤ ꯑꯗꯨꯗ ꯏꯇꯥꯎꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯒꯗꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯑꯋꯥꯕ ꯁꯤꯕꯨꯗꯤ ꯇꯧꯕꯤꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯤꯅꯦꯕ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯅ ꯆꯠꯂꯨꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏ ꯏꯇꯥꯎ ꯐꯔꯦ ꯑꯗꯣ ꯆꯥ ꯂꯣꯟꯕꯤꯅꯕꯗꯤ ꯂꯩꯇꯦ
ꯆꯥꯒꯂꯥ ꯁꯝ ꯊꯛꯁꯤꯗꯅ ꯆꯥ ꯊꯛꯁꯦ ꯍꯥꯏꯔꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯆꯥ ꯊꯣꯏꯕꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯀꯥꯒ ꯆꯥ ꯊꯛꯇꯣꯏꯅꯤ ꯑꯁ ꯊꯥꯗꯣꯛꯑꯝꯃꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯛꯑꯣꯁꯦ ꯑꯁ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯂꯥꯟꯅ ꯈꯟꯅꯤ ꯁꯦ ꯑꯁ ꯀꯩꯁꯨ ꯉꯥꯏꯈꯣ, ꯇꯧꯔꯣꯏꯁꯦ ꯐꯖꯅ ꯍꯥꯏꯅꯁꯤ ꯑꯁꯤ ꯊꯕꯛꯁꯦ ꯑꯩ ꯍꯩꯅꯗꯦꯕ